Laingaki Department of Language Planning and Implementation amasong Meetei Irol Iek Loinai Silon Apun Balof Meelal ga Khusam Naraga Imphal West District ke Manung Chana Laiba Mayang Imphal ge Charoibungda Changjafam Lauduna Laidiba Sing amade UFO ge Thomi Sing da Numit Tarani Lemna Meetei Mayek Tambibagi Thauram ngase UFO Sanglenda Hudokre Thauram aduga mari lainana Meelal gi Working President SS Tom Mangang na hai Lamdam masida laiba mipum khudingmak Meetei Mayek haihanabagi pandamda khongjang ase changsin bane Ngarang Sadar Hills ke Kuki Furup Amana Manipur Lengakna Sakhangduna Amade Gazette notification Thokuna Kumja Englisingani Sumna Taruktage Manipur gi Mahai Tampham Sangsingda Hojik MA gi Thak Yauna Tamnakraba Meetei Mayek asibu Sadar Hills area da Tamdanaba social media da Meetei Mayek ke Lairik Fauba Mai Thaba amadi Athingba Thambagi post Thagatlibasi Athubada matamda Handokadabani Loinana Manipur Lengakna ngasidagi numit 10 manungda Laibak irang thoknaba social media da asigumba posting Thagatlibasi miyosing asi phaduna logi oiba chairak chap chaba chairak pigadabani natrabade Meelal na Laingaki mathakta akanba khongjang changsilakani haina so mahangna phongdokhe